Enforcement Directorate na Birla Emporium amasung Ira Finance ki leng biyadaba lanthum sing masing tarahumdoi masak khangdokre. Birla Emporium Private Limited amasung Ira Finance Private Limited ki mathakta Enforcement Directorate Imphal Subzonal Office na PMLA Prevention of Money Laundering Act sok lising ani ga ani gi makhada lokalakpa case ka mari lainana lupa koti ahunga dasmik mapan ani rongi oigedaba leng biyadaba lanthum masing tarahumdoi masak khangdokre. Enforcement Directorate na attest tawkraba leng bayadaba property sing adu company asigi staff amasung mari lainaba miyoi sing gi mingda register tawba Thobal District, Imphal East District amasung Imphal West District ta laiba ngagtani hari. CID Crime Branch Imphal na IPC Section Chamri ga kun amasung Cham ga kun B gi makhada lokalakpa FIR amada yumpham oiraga Enforcement Directorate na investigation chathaba horkibani. Hairiba offense asi PMLA so lising aniga anigi makhada schedule offense su oi hari. Enforcement Directorate na chatharkibi investigation gi matung ina yumnam Iravanta Singha amasung mahakaloina basingna chalaiba MS Birla Emporium Private Limited amasung MS Ira Finance Private Limited asina RBI SEBI natraga State Authority ki makhada registration tawdana bank NBFC amagumna unauthorized amasung unregulated oiba deposit scheme kaya chalairamki. Company ani asina thada chada ahumdagina manga phawba return pigani haibagi thajaba piraduna investor lising manga ga chamanga ga tramathoi dagi chawrakna lupa koti chani ga yankhai humdoi rom khongatki. Loan against property da chawrakna lupa koti chama piramki amasung hairiba senpham sing adu lanthum oina lepsinba stock market amasung forex investment da thadaki. Loan gi senpham adu mangdanaba loan lauriba sing gi property sing adu company asigi director sing amasung staff sing gi mingda sell deed ki khuthang da transfer tawki. Enforcement Directorate na chatharakpa investigation ki suruk ama oina haujik phawda lupa koti humpumanga dasmik manga rongi oigadaba leng bayadaba lanthum chani ga taramapal attest tawkhre. Masigi manungda lupa koti humpumathoi dasmik taruk longi oigadaba lanthum chani ga supna taru ing lising ani ga kunmanga gi me thada attest tawkhre. Ing lising ani ga kunmanga gi June tarukta special PMLA court ta prosecution complaint ama thaduna sahi adugi August 19 da cognizance lauki. Case asigi investigation su makha sathari hari. Anti drug strategy thabak to onthok dawri. Awang nongpoki state sing da thengnariba drug lalon bagi thawong asi punna thingnana bagi damakta anti drug strategy ama puthoktuna numit 10 gi manungda thabak oina pangthoknana bagi damakta thorang tawri haina Nagaland gi Director General of Police Rupin Sharma na phongdokre. Kohima da pangthokiba International Day Against Drug Abuse and Illicit Trafficking gi thorum da saruk yabagi khudongchaba laurga pawising na hangba wahang gi paukhumda Nagaland gi DCP Rupin Sharma na hai awang nongpok ki Director General of Police amasung Anti Narcotics Task Force sing gi lusing singa handakta unaduna lamdam asida drug lalon bagi thabak sathariba si punna thengnaminana bagi damakta common strategy ama semkhre. Ahang na hai Haukiba Saywal Anida awang nongpok ki DCP amasung Anti Narcotics Task Force ki head sing punna famina duna drug lalon ba thingnana bagi damakta punna chatminnaba yaba thoksil ama yadkhre. Nauna sem leiba mechanism asina state sing gi police ki marakta mateng pangnabaga loinana ngamkhai lanna drug lalon sing gi thabakta mapung phana laksin ba ngamnana ba khonargani. Drug lalon singna drug asi Mizoram natraga Manipur dagi Nagaland tamna pudun lai asigumba thawong asi khangdoktuna phana nabagi damakta state sing gi marakta kupna pau fauna duna yengsin minargani. Masiga chap manaba mawongda Assam Nagaland natraga Manipur dagi drug purabasu state sing gi marakta mateng pangna duna drug lalon sing asi phagat pangamlagani. Thausil asi mangjauna na sem sakrabani adubu lakadoriba numit 10 gi manungdadi henna masak thoklagani tungda henna phaba phal phanglagani hainasu mahakna phongdokki. Drug sing bulla na siznabagi matangda paladuna mahakna hai Nagaland government na mangjauna na thabak kaya laukhatkre asigumba thawong asi thingnana bagi damakta police khakta thadokpagi mahutta state singda leiriba mipung khudingmakna saruk yaba mathau tai.
Nagaland thokliba crime sing laksinanaba amasung nupi sing butek ta kaidana thamnanabgidamakta Nagaland police na facial recognition amadi surveillance camera CCTV system sing state asigi maru oiba town sing da thamlagani state asigi oina ikai khumnaba manghanbaga mari leinaba thodok sing police ta report tobiu amasung asigumba thodok police ta report tauba hengatliba makai law enforcement agency sing da miyamna thajaba hengadoribani haina Rupin Sharma Fongdokhi BJP ki President Nitin Navin gi National Team Nauna Semada N Biren gi Maming Panari BJP ki President Nitin Navin na Lakadori Batongan ba State Assembly Mikal Amasung Englishing Aniga Kunmapan gi Lok Sabha Mikal Sem Sananab gi Damakta Anauba National Executive Team Semada Manipur gi Hani Chief Minister N Biren Singha gi Maming Panari First India haiba online news outlet na phangba source amagi matung inna nauna semgadawriba National Executive asi sumnagi organization gi thawdang sinabata natana party asi gi thausil thaurang yatnanabagi thabaksu laukat hangadawri pawgi likhun amagi matung inna anauba team asida experience region amasung social representation da meeting thamlaga National Vice President oina hablaba yai haina panariba Miyoi Singi Manungda Hanagi Union Minister Smriti Irani Rajasthan gi Hanagi Chief Minister Basundhara Raje Tripura gi Hanagi Chief Minister Biplab Dev Manipur gi Hanagi Chief Minister N Biren Singha amasung Senior Leader Satish Punia Maming Panbadi yauri Masigi matakta organization da hen na pakthok chauthok na thabak tawbagi experience leiraba Lusingba Sudan Singha amasung Ram Madhav su makhata na party asigi damakta thabak tawbada saru yahangadawri BJP gi Mikhal gi strategy da tribal amasung backward community singi lainariba mari fagathan nabgi damak party asigi lusingba Lata Udsendi amasung Subhas Barala su yauhalaba yai hari party asigi general secretary electoral machine oina mapangal kankal hananabgi damakta Sunil Bansal Binod Taure amasung Tarun Sudhatta Thaudang Sinarba yai hari Lagliba sahi English singaniga kontaret ki February tha asi laibaga sigi oina mikok thiba gi thabak laibana maram warduna mikhal ngankhattaba yadabani hari adumakpu Manipur gi oina di state asigi haujik oiriba law and order gi phibam asi kupna yenglaba matungda mikhal pangthokpa natraga matam khara yaithokpa haiba waribadu laugani masigi damuta Manipur gi phibam asi mari leinaba central agency singna kupna yengsilli hari Asigu masairaga sida Union Government ki oina Prime Minister Narendra Modi na haujik chathariba foreign tour asi hek halakpaga atienba matamgi manungda Union Cabinet sindok sinjin tawroba yai hari Russia gi industrial facility da Ukraine na attack tawkhre Russia gi Volgograd city da leiba yamna maru oiba industrial facility amada Ukraine forces na missile attack tawkhre nakal amromda Ukraine gi sumi lamdam dasu Russia na drone attack tawbuda nupa ama sikre haina pawgi sourcing na hari Ukraine gi President Volodymyr Zelensky na social media X ta phongdokkiba matung inna FP manga Flamingo missile sing kapsin bada Volgograd ki Titan barricade facility da mang tak pathogan ki hari masigi facility asida artillery system amsung atai military equipment kaya puthokpani hari attack aduda miyoi tarasu sokpadagi hospital da admit tauki hari